Lakhipuronline puthok saba July gi tang 13 Jumsakhaisa numit ki Khomjinba Pao tabirasi Ahanbada maroi Pao Justice Nongmai Kapam Kuki-Zo bu Supreme Court of India gi judge oina hapkhre Bubon Baruni Chingkhongda tribal mioi ahum kujukhulai galoina kuchudorom police na phare Jiribam gi Babokhal Primary School mai tharamagi thongbo akan mamongda condemn tawragle Naharugli Thaudang Pauche gi editor Khoirom Loya Lakpagi Jumda Nongmai Kapsilamagi Thaudokpu Yaningdaba Phongdoragle National Teachers Award 2024 gi registration gi aroiba matam hayeng July 19 phawa sangtokan khre amasung aikhoi miyobe jati asi prithibhi asidagi haurakhiba jibanate haina Alice Silverna mahaki lairikta phongdokre Haujik mapungoiba pau tabirase Justice Nongmai Kapam Kuki-Zo bu Supreme Court of India gi judge oina hapkhre Panbayabadi Manipur dagi ahanba oina Justice Nongmai Kapam Kuki-Zo bu Supreme Court of India gi judge oina nabagi dama leibak asigi khwaidagi wangba court asina mahakpu recommend tawkhibani mahak Guwahati High Court amadi Manipur High Court gi judge oiramlabagi matung 2019 gi February gi tang 15 dagi Jammu and Kashmir amasung Ladakh High Court ki Chief Justice oina thapak purakpani Anoba Cherol Aduna Justice Nongmai Kapam Kuki-Zo galoinana Tamil Nadu ki Madras High Court ki Justice R. Mahadevansu recommend tawkhibani Nongmai Kapam Kuki-Zo 1954 ki March ki tang amada Imphal ki Uripok topokhi Mahak Guwahati High Court ki Justice oiramba leikidraba N. Ibotombi Singh ki machanupani Ramkrishna Mission Vidyapit Purulia West Bengal dagi school tamki 1956 ta Delhi University dagi law degree loisinki Mahaki career da Supreme Court da law practice haurakhi matungda Guwahati High Court da amuk practice makha sathaki 2008 ta Manipur gi Advocate General oina appoint tawki 2012 gi October da amuk Guwahati High Court ki judge oina appoint tawki matungda Manipur na High Court oiraba matung 2019 da transfer tawrakhi 2019 gi February dagi mahak Jammu and Kashmir and Ladakh High Court ki Chief Justice oina appoint tawki Bubon Baruni Chingkhonggi Krishnanagar Ganganagar na konba maphamda kujukhulai ga loinana tribal gi mioi ahum kuchudorom police na phare aronba pau phangbadagi ngarang leibak pokpa numit ki nungthilda nongpok dholai gi hairiba mapham asida police na thi humbagi thabak chathabada mioi ahum ga loinana kujukhulai khara su phagat pangamkhre makhoi ahum asi auto rickshaw amada Ganganagar dagi Bubon Chinglomda lakpagi lambida police na phabani haina pawgi likhuna sina hairi makhoi ahumak ngarang kuchudorom police station da pukre aduga makhoi Purakpa auto rickshaw adusu phajinkre Thaudokphamda Kasargi SP Numal Mahatta ngarang numidang athengbada pung 10 rom tabada thungladuna wahang pawang chathakre haire Karimganj Jila gi Patharkandi Vidhan Sabha Kendra gi BJP MLA Krishnendu Pal Assam gi Mantri Sabha da Mantri phanglaba yana leire Satra oiringaida Congress ki makhut paiduna rajniti da khong thangjalakhiba Krishnendu Pal 2013 ta BJP da yauduna Patharkandi constituency dagi MLA kakhi Mathangi 2019 gi mikhaldasu anirak subo oina MLA oikhi Masagi chahi yangkhai mathoi suraba Krishnendu Pal lakliba August 13 da Dr. Himanta Biswa Sharma na luchingba Mantri Sabha sida Mantri oina pasak lauruba yai Khanganjaba ma tang sikpa saba paralysis diabetes prostate problem liver chawthokpa amadi kidney da nung leibana chingba atei ana layengi tamak senior physician Dr. N. Ranjit Singh MBBS DMB DSC Nongmaijing khudingi nungthilgi pung amadagina pung 3 phawba Kasar Lakhipur SDO office mamangda leiriba JM Enterprise da laktuna layenga dawri mangjauna na booking tobiningba singna mobile number 9401219621 natraga 8135870447 number asida ngasimak paw phawbirabu Jiribam district ki Chingkoi pungda leiba Babokhal Primary School chaliba tha sigi tarahomdogi ahing nongyaida Kuki militant singna mai tharambagi thongbo Jiribam da leiba MSF Desam KSA yauna mahiro lup marina hakchin lauba kaloinana thawong adubo akan mamong da condemn tawrakli mahiro lup sing asina ngarang Jiribam gi babu parada pangthoki ba pawgi mipam amada
mahiroi lup mari gi wangangloi amana phongdokibada asigumba lebak macha tadaba kuki narco terrorist singi thawng asi mahiroi lup marina taraina lode iramda masida education sector phawba mang takhanana honarak basi laibak thibani mari leinaba authority na hiram masida ahenba midyang changbiduna thodok asida chenari pamiyoi sing athuba matamda lengang na chairak piduna lamda masigi lo leiri haibagi miyam da mayek sengna khangalo haike tha sigi tang tarik tarahumdoi gi ahing nongyai da kuki terrorist singna jirbam district ki manung chan laiba singkoi pungda laiba babukhal primary school mai tharamba thawdok asi jirbam da laiba mahiroi lup mari MSF desam amdi KSA na hakching na lawga natana akan mamong da condemn tawi amadi asuk kanna irang lainariba maraga sida satra sing akogi laik tamba phangdana akogi satra sing na laik tamba phangdana laiba charaga sida akogi hojik koi kanglup ani gi marakta akogi nuaina daba akogi yaning daba akogi lana si chathari nge chathara targa su akogi laiba akogi school mahiroi singi laik tampham sang school mai tharamba si akoi taseng na akoi nungai jate Satra singi mau chinjaraga akoi tasena nungai jate thawdo asi akoi gi jirbam akoi gi Manipur da leiba akoi gi lengak amadi Manipur sigi education sector singna kumna yengchin biraga akoi gi leiba akoi gi hiram asida chenariba akoi gi kuki singi terrorist singbu athuba matamda akoi gi lengak na cherak piduna akoi gi lamdam asibu lo lei haibase khangan bi haibase hajege Lakhipuronline channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Naharol gi thaudang pauche gi editor Khoirom loya lakpagi kontha khabam lai haraufam manakta leiba yumda nahan ahingda sakhangda bamioi sing nongmai kapsilamagi thodogadu All Manipur Working Journalists Union Amzu amasung Editors Guild Manipur EGM na akan mamongda yaningdwa phongdokre Amzu gi secretary Jiten amasung EGM gi secretary Yumnam Rupachandra ani ki cherolda thodogasi matangda lup ani asina athuba mifamama Manipur Press Club ki Loktak Hall da pangthoktuna yaning de phongdok pagaloinana Manipur lenga ki mari leinaba authority singna ticket pinanaba madi chenaba mioi sing phaduna matik chaba cherak phanghanaba taksinba haina su warepna ki hairi Chahi kutingi pangthoktuna lakpagum ngarang July gi 13 Bangladesh ki sileta leiba mitei khul 13 pullaga chahi kaya gi mamangdagi chatnarakpa matungina ngarang su mafam asida kang 13 pullaga arti katki Ningthau Gambir Singh Maharaj masamag yauna sipai kaithel hairiba lampak asida khul 13 gi kang 13 pullaga chahi kutingi pangthoktuna lakpagum ngasi phawba tharomasi leptana chahi kutingi pangthoktuna lakpani hairi Mahusagi chatnabiga loinana Kasar Lakipur Khuman gi ward number 1 amasung 10 dasu kangsing bagi thorom pangthokhi National Teachers Award 2024 gi damak online self nomination gi form thajin bagi aroiba matam hayeng July gi 19 phawba sangdogan khre aduga oja sing na makhoi gi self nomination gi mapung pharaba application July gi 19 phawba pisinba yagani hairi panbayai hiramasi gi matangda education ministry gi portal nationalawards2teachers.education.gov.in hairiba portal asida jungi kuntaretagi nomination kauba haukibani chahi asigi oina oja yangkhai khangani mana asi lakliba September gi tang 5 da New Delhi gi Bigyan Bhavan da pangthokadaba thorom amada Bharat ki Rashtrapati na yentokani panbayai school education gi magun hengat hanba amadi mahiroi sigi punsi gi magun hengat hanaba kathokpaga loinana thabak tawriba lebaka sigi khwaidagi phaba oja khara ikai khumnaba utnanaba National Teachers Award asi piduna lakpani Aikhoi mioi bajati asi prithibhi asidagi hawrakiba jibanate haina
एलिस सिल्वरना महाकी लाइरिक फोंदोखरे ममिंग लेरबा विज्ञान की थिजिलोय एलिस सिल्वरना महाकी लाइरिक ह्यूमन आर नॉट फ्रॉम आर्ट ए साइंटिफिक इवैल्यूएशन ऑफ द एविडेंस हाइरिबा लाइरिक असिदा हौजिक मालेम असिदा लेरिबा मियोइबा जाति असि पृथ्वी असिदगी हौरखिबा जीव नते हाइबा वाफम खुदम चांगदम पिदुना प्रमाण तौनना होनरी नासा की थिजिलोय सिंगना केपलर टेलीस्कोप की मतेंगना जीव पानबा लई हाइना थाजबा आरापत लेबा ग्रह कुनरोम पुथोकपा ngamkhre chahi kaya gi mamangdagi nasa na alien gi maramda thijinduna lakpagi mahi oina chahi khara gi matungdati aikhoi soidana alien gi lekhun puthoklagani haiba wapam sing adu handak Alice Silver gi larika sina amuk prithvi asida lairiba miyoi ba hairiba jiba simak alien ni haina praman toba pamli Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusa gi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak na maning singjari ai bon trapo bangatila dagi Ina ni pa siya ina lakon ni tadi ina undai pura puthore apam dia su pura pusambanya to bungasi ti nimitare ni laye ngamu matunda sampai kumar dagi osa sampai kumar dagi apong tetto namna thona service ni kasi mayang oi osa sampai kumar dagi jinga dagi apon Aroi bada maroi pao amukhanna Justice Nongmai Kapam Kuki-Zo bu Supreme Court of India gi jasoina hapkhre Bubon Baruni Chingkhongda tribal mioi ahom khuju khulai galoina na kuchudorom police na phare Jiribam gi Babokhal Primary School mai tharamagi thongbo akan mamong da condemn tawrakle Naharugli thodang pauche gi editor Khoirom Loya lakpagi jumda Nongmai kapsilamagi thodokpu yaning da phongdorakle National Teachers Award 2024 की registration की अरोब मतम हयेंग जुलाई 19 फाव सांगतोगन खरे अमसुंग आइखोय मियोब जाति असि पृथ्वी असिदगी हौरखिबा जीव नते हाइना एलिस सिल्वरना महाकी लाइरिक ता फोंदोखरे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare